Pauchadi Yumpam Uibamaru Ibapau Karab de Taujari. Okram Henry Minister Oikhigadouri, Henry Wakasing April Taragani to the Supreme Court Nakanagadori. MLA Oidraba Mioi Amanata Taruktagi Henry Minister Oibayade Haiba. Laibagasigi Constitution that Yauripaduki Constitution that Yauripaduki on a Dainabada. Manipur Legaki Social Welfare Minister Okram Henry. Makhatan Minister Wayne Leikhidre. Laibagasi Quaidik Wang Wells and Oidiba Supreme Court of India the Okram Henry Namako Makhatan Minister Wayne Binaba. Amasung Hangdula Ladibo Wankai Assembly Constitution by election. Pangtuan View Haiba Frere among us court as in a Kanakre. Court Asiki Justice A.S. Bhofana Amasung Justice B. Rama Subramaniam Ki Kota Marketed Petition Nadu Kanarakpada High Court of Manipur election petition number 2 2017 ki judgment sahi asigi March Taragadarieta Arijab toukhre matam amada final judgment adu hekta laktorakpada Leikhidre logi oiba ahubasing adu nainaki haire Thajaba yaba mafamdagi phangba pauna hai Okram Henry petition adu Supreme Court reject tawkhidaba maramna Magma Khatana Minister Oibada Athingba leite Wankai Assembly Constituency gi by election pangthokpinaba amasung Magna Minister Oibiki matam sangdokpinaba hajarakpadu Sub Judice Oiri Amsung Court as Hauzik Kanare Magna Hajarakpa Adu Supreme Court reject Tokidabana Minister Oibada Ating Palate Aina observe Tore Magmo Makatana Minister Ohenbina Wakala Kibaduki Maram Piraduna Bawasina High COVID-19 Gilasat Asina Lebak Asida Ladiba Center Gi State Ki Lowering Atrakana Constitution Gi Wafam Sing Supreme Court Komtok Nanaba Manjona World Pikiba Leikhidre State ki law sing natraga constitution ki oipa wafam sing Supreme Court na komthok nanaba mangjong na wail pikiba Leikhidre haribu wail adu laibakasi ki citizen kharana khudong chaba phangkhraga constitution ki article 14 ki makhada Okram Henry de phangan phamthogi haibasene constitution MLA oidraba Mioi amatha taruktagi hena minister oiba yaroi haiba wafam adu COVID-19 ki laichatna maram oraga Supreme Court na hiram kharada komthok naba khangan kebal laikhibana maku makhatana minister ohenbiu haiba prayer adu Courts na Kakbalakide Haire. Atop Pau Amadana, Jinkai Sing the Sagaliba water treatment plant Sangabaya Bagi Pibam the Lere. Pipe Ting Bagi Tabak Lotion Dabana Atubada Sing Pibadicam Loidore. Impalki Jumtong Kuddington Numit Chupa Afaba Sing Pina Bagi Pandamda. Hokiba Sahi Lising Anitaraga Taruktagi Saba Hokiba Jinkai Sing. Water treatment plant Gimapuk Oipasaruk Yamba Saba Lotion to Sangabaya Bagi Pibam the Lere. Atomoy na mapitel dam dagit na wajing sing hutuna ising purak na pipeline ting bagi tabak amade. Treatment plant asidagi impal da ising pihina bagi pipeline ting bagi tabak aside. Lotion dapat na maram oiduna treatment plant asigi kana bamiyam na atau matam da phangani habigi thajaba leitre. Singkai sing da sagat lipo water treatment plant asida treatment tauraba matung da impal gi jumthong kuding da pung kunmari ising pina naba pandam da Project asi hokiba sahi lising ani taraga taruktagi lupa crore chama kaithaduna chagatpa hokibane project asi paikhatpa hunar palenga order thokraba matungda Keystone Infra Private Limited na sinaduna semgat chaganaba sahi adugi October thadagi sing kakpagi thabak hokibane aduda forest clearance ki matangda janada bakra lebadagi thadare drum thabak lebluraba matungda mathangi sahi lising ani taraga tariki April thadagi amung Nouna thabak suba haurakibane Water treatment plant asi lising ani taraga mapan ki aroi pasarok phawgi manungda chap loichen kani aina lenga na phongdo khiba wafam adu ngakpangam khidraba matungda sahi asi ki January thada pawsi asi ki pawhina mafam asi da chatuna project asi bo pairiba Keystone Infra Private Limited ki manager ga unakhe lupa crore cha marom changna sarba project asi ki chata mar manga rok loisile marmasina athuba matangda chapa loichen dona miyamda thaknana ba ising phangan bangam lagani haina manager aduna phongdo rakhe Maramasina atuba matang da sabal lo sintuna miyam da thakna bising phangan bangam lagari haina manager aduna phongdorakhe masigi matung da sahi asigi July thada pausi asin amuka hanna chatuna yengchelo badu mafam adu in charge oina puramba Keystone Infra Private Limited ke deputy project manager sengko chagat pai thaba asi chada mar manga rom lo silakle haina amuka sana phongdorakhe Manipur ning tamle haidula lauk thuklo ba Mioi manga ki mathakta NIA na Chargesheet file toukhre Manipur bo India dagi ningtamle haina laukthokpaga loinana Ejjat government lengle aikiba Mioi manga ki mathakta Social Investigation Agency NIA na Chargesheet file toukhre NIA ki Chargesheet file toukhraba Mioi sing adudi Ejjat government adugi chief minister ni haiba Y.Biren External Affairs amsung Defense Minister ni haiba Narengbam Sabarji ki mathakta
Makhoiga loinana narengba Biswajit Elangum Prozen amasung akoijam Difa Anane. Haukiba kumja lising ani taraga mapanda London da pangtukiba press conference amada Y.Biren na masabak Manipur State Council ki Chief Minister ni haiduna aduga Samorjin External Affairs amasung Defense ki Minister ni haibaga loinana makoina Government in Exile Manipur State Council Assembly ala lauthokibane. Makoi ki matakta Indian Penal Code amasung unlawful activities prevention act ki makada charge tawbani haina NIA ki official amana haire. NIA na official asina makhatana hai Self-styled External Affairs amasung Defense Minister Narengbam Samarjit amasung Self-styled Chief Minister of Manipur Jampem na Manipur ki ning tamba lauthokbaga loinana London da Manipur State Council Assembly haina lauthokbaga mari leinana Imphal West ki Lampel Police Station da kumja lising ani taraga bangi October 13 da case asi file tawkhibane. Salai Group of Company amasung Smart Society ki Chairman amasung Managing Director na Projendro amasung Difa Ananga khusam naraga lo na jada bamung da jamna basen pham amakomjen ke loina na Salai Group of Smart Society the deposit tawba kudemak jada kuntraga taruk sentoi bigani aidona legal authority amata yawdana miyam da minam ke asigumba lo na jada ba fan asi narengbam samarjit amasung mahaki loina basingna Salai Group amasung Smart Society ki company ke ada thada ki aire asumna lona jada da khomjin ba phansing adu pakata na Manipur gi ningtam balak thokba amasung Manipur State Council sembagum ba lo gi meyokta liba thabak singda sinagi aina NIA gi official atuna makata na phangdorakle masina Manipur State Council gi army da su thade ai bagal loinana case asi makatan thigat khigani aire tarakba adopa pau amadana Myanmar na protesters chatruk hena thadokre military gi khudda hojik phobada khwai ki nori bo oina sahi tarik ki Nupimasa amasi khre Myanmar da military lenga ki mayukta sanction lakhiba ihauta protesters sing ki mathakta chathariba military junta gi tamthiba namthabagi thabak aduda nahuna asawba hengalakhiba marakta ngase yimsagasan mitta ku deteni chatruk hena jail da ki thadokrakre stand chalaiba TV na Mioi chatruk kun kanipan thadokre haire barakasida laibagasi gi anisuba khwaidagi chawba city mantle da ngarang laiba pupun mitta military gi khutta hojik phabi manungda khwaidagi sahi noriba Masagi sahi tarit khatang hari Nupimasa amanong may maruna pantana mahaki mayam da Sikhiba February amada susi Bhutan thokiba amasung phakiba adugi mayukta lebak sin bathungna aurakiba protesting namthanaba military na honarakiba da sathi na hingsa chatharakre Myanmar gi konung nefido da masagi sahi humphudara manga surabi Nobel laureate Aung San Suu Kyi matam bumpagi oina political office paibadagi athingba thamlaba yaba criminal charging dangasi jimsagai sunamitta court hearing ama chathagadoure aduba military junta na thamba internet pumthing thingjen khiba aduna video conferencing pangtokpada kudung chadaba baramdagi hearing adu April amada jaithokre aina maki okin khin mongjona aike laloliti ki maul jangko da military ku adu ki mail da protest tawbagi damak phakiba mew chatruk khenanga si Indian president dagi thadokre aikhoi na nupa sahum humpu amasung napi chani humpu gani pan Indian president dagi thadokle aina masagi mamin phangdoktaba Senior Prison Official amana AFP da IK Assistance Association for Political Prisoners AAPP aiba local monitoring group amagi matungina masagi sai tarit khakta khari Nupimasa khin mayo set kaubi ama yauna mandale dangrang Mioi kayamarum military na kaptuna Hatkhre Save the Children kauba S group amasung AAPP animak na military gi tamthiban namthabagi thabaksing asida masagi sahi taraga nipan ki bakhada leiba Yamdrabada Mioi kun Sikhiba aire hojik legak pariba military na sayul kaya gi ihau wasida pro democracy protesters sing pamai thaba amasung hingsa chatai aina maral siki amasung namit khuding gi oba khongjang sing asi ingtanana ba makoina khwaidagi anthaba othok pajaba force kak tamak sinagani aike hojik phobada punna siki ba protesters masing chama humpu marini aina military junta gi wangangloi jomin tuna aike amasung Sikhiba sing aduda mangna awaba phangdoke adubo Assistance Association for Political Prisoners AAPP na security forcing inam thaba aduda yamdrabada Mioi chani humpuga mathoi Sikhiba aire military junta aduna India China Bangladesh Laos amasung Thailand jumlo na balibak mga asiga tengbang nari amasung bakhoigi wasing mamal leina lawi amasung ikai khomdai aike Myanmar da business ki asoba aningba sing lairiba China na UN Security Council member amasung oiba maramna Myanmar gi wathok asida makhoi phireb adu maruina army general singda maroire sanabagi pau amada ICC T20 ranking the India gi captain Virat Kohli amasung
रोहित शर्मा हाइगटख्रे इंटरनेशनल क्रिकेट काउंसिल ICC ने ngasi लाउथुखिबा ख्वाइदगी नौबा T20 बेसमेंट रैंकिंग इंडिया की कैप्टन विराट कोहली थाक अमा हाइगलग मरी सुबद लेख्रे वाइस कैप्टन रोहित शर्मा थाक हम हाइगलग तरा मरी सुबद लेब ngamkhre कोहली ने इंग्लैंड के साना की T20 सीरीज द बॉल जंखै कनि थोइदा आउट ओइदना रन मरफु लौखिबा अदुगी मतिंगना रैंकिंग लिस्ट असिदा हाइगट पंगमदुना हाना इंडिया की ख्वाइदगी रैंक वांगबो एरंबा KL राहुल दगी हाइगट पंगमखे इंडिया की वाइस कैप्टन रोहित शर्मा से बॉल कुंट्रागा रन हुमफुग मरी लौखिबा अदुगी मतिंगना थाक अहुम हाइगलग तरा मरी सुबद लेखे अनोबर रैंकिंग लिस्ट असिदा थाक हाइगट पंगमख्रबा इंडिया की अतोपा बैट्समैन सिंह अदुदी स्प्रेस एरना मफम मंगा काखतुना कुंतरुक सुबद लेखे सूर्य कुमार विकेट कीपर बैट्समैन ऋषभ पंतु मफम चाउर हाइगट पंगमखे इंडिया द अनुब डबल म्यूटेंट COVID-19 वेरिएंट अमा फंगले आइन ngasi गवर्नमेंट फंगदोख्रे मासी के मथक्ता इंडिया की तोंगन स्टेट अमसंग यूनियन टेरिटोरी तरगनि पंदा वेरिएंट्स ऑफ कंसर्न्स VOC कयamarum सु फंगरे आइन मिनिस्टर ऑफ हेल्थ आइके अदोमैनमक मिनिस्ट्री न आरिबा वेरिएंट सिंग अदु स्टेट खरा दहंद COVID-19 केसिंग एंगलखिबगी मरम मदु ओइरमगद्र हाबदु हौजिक फौबा मतिक चाना खंगबंगमद्रे आइके इंटरनेशनल ट्रेवलर सिंग दकी सैंपल सिंग अमसुंग डोमेस्टिक सैंपल सिंग द जेनोम सीक्वेंसिंग पांगथोकलिबा इंडियन SARSCoV2 कंसोर्टियम ऑन जेनोमिक्स INSACOG न अनुबा डबल म्यूटेंट वेरिएंट अदु डिस्कवर तौखिबने नाकलमरम द कोविड न म्यूई अमा लेखिद्रे लेखिदबा मिसिंग 434 यौखरे मणिपुर द चयुल खरा की ममंगदगी COVID-19 पॉजिटिव होइबा म्यूई अमद सिखिद्रेबगी तुंगदंगासी सिजो हॉस्पिटल द कोविड पॉजिटिव होइबा म्यूई अमा लेखिद्रे आइना COVID-19 कमन कंट्रोल रूम दगे थादोरप जेरोल अमना हाइरे जेरोल असिगी मतुंग इनत नौना लेखिदबा सोसानपुर डिस्ट्रिक्ट की मनुंग चना लेबा मफम अमदगी बसागी सही हुमफोदरा रोम सोरबा म्यूई अमने असी बाक्सांग अदु डिसइंफेक्टेड कापथोकपन सिंगबम अथोकताबा थबक थौरम सिंग पाइखलबा तुंगदा अरुइबा मथौ मंगम पांगथोकनदबा डिस्ट्रिक्ट अथॉरिटी द सिनाखरे हाइरे अमरोम द मणिपुर द हौकिबा पुंग कुनमरी असिगी मनुंग द म्यूई तरा नौना COVID-19 पॉजिटिव होइबा थेंगनादुना हाउजिक फोबदा स्टेट असिदा लाइट जेट असि पॉजिटिव होइकिबा अफनबा म्यूई मसिंग लिसिंग कुनमापन चौम हुमफोगनि थो यौखरे लोइदना एक्टिव केस जंखै हुमतोइदा हेंगतखरे मरगसि द रेपिस फारे कामजोंग डिस्ट्रिक्ट की खुन अमद लेबी सही नौरिबी नुपीमाचा अमा इजत मंगनखि आइबा नुपा अमा गारंग पुलिस न फारे ओखरुल पुलिस न फंगतोरपगी मथुक इन फाराबा म्यूई अदु निंगथौजम प्रोजेंट सही निपुगा मंगा अपप लेखिद्रबा गुना कवे थौबाल डिस्ट्रिक्ट की आइरोकपाट वार्ड हाइतुक पोकपीदगिने ममांग सही की डिसेंबर की कामजोंग द पाइखटपा कंस्ट्रक्शन वर्क अमदा लेबर ओइना थबक तौगने हाइरे फाराबा म्यूई अदु ओखरुल वुमेन पुलिस स्टेशन द सिनरक्लबा मतुंग केस असिगी आइवना मरी लेनबा मैजिस्ट्रेट की ममांग द पोथोकलगा मखाताना पुलिस कस्टडी द रिमांड लौखरे हाइरे अरुइबा कंटेंट सिंग असिगे मरुइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी येंबिरिबु पुनबु पथागसरी चैनल असिना तमदा कानरबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काउबिकन पुनमपु अमुखाना थागसरी।